India da Nouna COVID-19 case Meoi listing ahunga chamapan humfumatoi positive confirm Toukhre Loina Meoi banga Sikhre Ministry of Health and Family Welfare and Thadorakpa data amagi matung ina India da Nouna COVID-19 active case oirakraba matungda ngasi fawbagi update active case Meoi listing ahunga chamapan humfumatoi Toukhre Loina Meoi banga Sikhre India gi tongan by state chingda COVID-19 hengalakpa leptaba Loina Delhi, Tamil Nadu, Maharashtra, West Bengal, Karnataka, Uttar Pradesh amadi Kerala na chingba atop India gi state singda nomonomagi COVID positive oiba Meoi hengalakpa leptri Loina India gi oina khwaidagi COVID-19 active case yamna oidiba state asi Kerala na oidi hauziki oina Kerala gi oina Meoi listing amaga chamliga kunthra manga Toukhre Loina ngasi gi oina Meoi kunthra manga hengatki India gi capital city oidiba Delhi da ngasi gi oina Meoi 93 positive case hengatkre Loina apunba Delhi gi oina COVID positive case asi Meoi chamriga Marpu humdoi Toukhre Maharashtra da Meoi kunmatoi hengalakpaga Loina apunba COVID active case Meoi chamanga ga sumataruk Toukhre Tamil Nadu da Meoi chamaga Marpumapan COVID positive case Toukhre amadi West Bengal gi oina Nouna Meoi nipu mari hengalakpaga Loina apunba Meoi chahunga kunthra matoi Toukhre India gi apunba Meoi listing ahunga chamapan humfumatoi positive confirm oiri haina phone dorakre